ngasi ayuk phongkiba tongan manipuri siphongsing amasung thokiba thawdo wathoksingdagi maruoibe I pausing khongasaraga manipur top channel gi maikedi myamda thamjagi ahanbada tengnopal gi di korungthang MLA digi resign tokre tengnopal kendra digi Indian National Congress ki ticket mai pak tuna member of Legislative Assembly oiriba di korungthang ngasi MLA oibedigi resign tokre loinana Congress party gi disu resign tawna basem Sakhre MLA digi resign tokraba di korungthang na pausi sida phongdorakpagi matungina ain semliba MLA singna masagi oijaba kharagidama ain khongoina basi tawridabani haina phongdokre pausi sina phongmo paugi matungina Congress ki MLA di korungthang na ngasi Manipur Legislative Assembly ki Speaker Y Khemsanda maha MLA oibedigi resign tawri haibagi siroladu pisin ki hari hiramasi matangna pausi asina MLA di korungthanga wari sanabada mahakna haki mahak tengnopal kendra gi MLA oibedigi resign tawgi serol Manipur Legislative Assembly gi secretary da Sujinkhre loinana Speaker Y Khemsanga pau faunaduna resign tawriba si mahak masana yana tawribani haibadu khangankhre miyamna khanmanate ain semnaba miyamna khalakpani MLA singna leba sigi sangbidan bu yamna ikai khumnana satpa haibasi tangai fataba amani madu khangna aihakna ngasi ain bu ikai khumnaduna MLA oibedigi resign tawbani magna ki aihak MLA digi resign tawraba matungda INC digi resign tawnobigi damak sem sare hayemak INC digi resign tawraba matungda numit kharani gi matungda BJP nataba party amada satnabagi damak thorang tawri aihakna nauna yawgadoriba party adu numit nini gi manungda miyamna lauthoklagani hairiba singasi leibana sangbidan gi infam thokpa niyam singkaidana satnaba honari magna hai aihakna Congress tagi tokleba si Congress pun nungsitaba nate Congress wakhalona masum satna pathapta yaningdaba kari suleti adubo electoral politics ta miyamgi apamba haibu wafam ama leibana aihakna Congress tagi toklaba phirep lawbuga loinana MLA digi resign tawbani Congress ki wakhalona masum satnaba pathap matam punamakta ikai khumnagani magna hai aihakna MLA digi resign tawraba matungda atopa party amada chatkadoriba asi ain semliba mute singa sida asauba paujel ama piba pame magna khudam piraduna hai housing Manipur government ki sports minister oiriba letpau hokifna minister digi MLA digi natraga magna yauriba MPP digi resign tawdana BJP da yauraga tengnopal kendra da mikhal thengnagani hana songthurakliba si yamna tahoidaba mani magna atopa party amada hongbada MLA digi resign tawdaba haibisi maki MLA ama oibigi pangliba thagi tolop amasum khudong sabadu mangkhigani haibagini asigumba thawong asi ain semliba mi ama oina mahakti kaidongmaida tawroi haidi hensu pausna makhatana phongdorakli atopa pawmana Prime Minister ngasi pungkharagi khongsati Imphal da laktuna project sing sangagadori miyamgi miphamsu yawgadori Union Home Minister Amit Shah su tang tarukta Imphal lakadori Prime Minister gi khongsata slogan amasum pamphlet sejinadana ba khangali ngasi PM Modi lakpagi traffic ta ahongba laigani Prime Minister Narendra Modi hayeng ayuk pung 12 rom tabada akhanaba flight amada pungkharagi khongsata Manipur da laktuna project sing sanganaba sem saba loikhre Prime Minister na akhanaba flight ta ayuk pung 12 ge minute 10 tabada Delhi dagi Imphal airport ta thungani amadi airport gi palace compound fawa by road satuna hata khangjai bungna pung 12 rom tabada project sing sangabagolena ure yum tamgani tharamadu hek matungna miyamgi miphamna Prime Minister na wangangani masigi mangoina Prime Minister na Chief Minister na lusingduna khudol pot sing tamgani hayingi tharamda milak amarungi phampham singsu sinlang laga thamkhre hapta khangjai bungi mafam aduda chauraba stage am saduna thambagoloina VIP laws amadi toilet singsu sem saraga thamkhre PM gi khongsat mangoina ngasi mafamduda security ki section thorang singsunglo lokhathi Prime Minister gi thorang sigi mangoina miyamna thoram pangthokpamda sanghaunaba sem sari thoramadu loiraba matungda Tripura da nungthilpung amaga minute kullom tabada pangthokadaba miyam gi rally amada saruk yarunaba Prime Minister Imphal thadokhigani
Panba yabda hayang Prime Minister gi khongsat asida apunba lupa koti lising mariga sanipan lomgi puna project kungani thui sangaba masum orek yum tambagi thoram pangthok kadoribani amaramda Prime Minister gi Manipur khongsat ki hek matung lakliba tang tarukta Union Home Minister Amit Shah Manipur da lakadori Amit Shah na Imphal East ki lalung sangbam cricket ground na pangthok kadaba miyam gi mifam na saru yana basu sem saba hokre marak sida Prime Minister Narendra Modi na hayang Imphal da lakadori basida BJP gi district president amasu mandal gi president singna PM Modi gi mifam pangthok pam natraga makna lakadaba lambi gi matai da ayuk ki pung mapan makai taba phawba gi manungda yaurakna ba khangan baga loinana Machal amata gi slogan pamphlet sejanadana khangali adubu Modi bu thakat pa slogan di laubu yagani haina BJP Manipur Pradesh ki General Secretary L Deven Singana thokpa circular amanasu makhatana phongdorakli tentang na to pa mana ngasi Prime Minister Modi lakpa gi traffic ta ohong malaigani hayang Prime Minister lakpa ga mari leinana Imphal East ki manungsana leiba hata kangjaibungda yukipung nipan gi pangtokadariba function adu loidriba fawba tuan mafam na traffic Diversion gi City Traffic Control Police Wing Manipur notification ma thokre haina paw sina phongdorakli tenda pa paw khura myam na thamjage state gi wang bada thokpada santi gi wari sanabi gi maikei de center da puksel sengdaba mata ui pro tok alpha gi pro tok faction sei kya sathadun lakli ba santi gi wari sanari ba center gi puksel sengdaba gi matauda singnaba pokle hauki basa yani asida karigumba wari sanaba amata leitri amadi hauji wari sanaba gi thaba asida government ki interlocutor amata leitri hain phongdokre hanagi Prime Minister Manmohan Singh gi matamda negotiation asi aroiba tangkak yaurabasu Narendra Modi government na santi pairakpadagi wari sanaba gi matang asida karigumba khomang saksin ba amata leiti haina faction asinasu moral sikhi atopa pawmana COVID-19 की वैक्सीन अहुम सुपर डोज काप मतमना ओमिक्रॉन स्ट्रेन के अरुप फिबम सारा मार्फुगनि पान फावबा ngakthokpangami study COVID-19 laina ngakthoknaba वैक्सीन के अहुम सुपर डोज कापथokpa matamda laina sigi anobu strain oiriba omicron na hospital admit tawrakpa yabadudagi sara marfugani pan fawa ngakthokpangami haina United Kingdom sathakiba anobu study amada phongdokre Makasa tarakpoina to papaukrana minor irrigation ki office saki ba mafam de school oisilam le lamlai fauri bi minor irrigation ki office saki ba mafam de school oina ontholaga sararam le sai tara helaba minor irrigation ki office oina saki ba mafam aduda lanai school oisilam kibasi yaning da ba phongdokladuna sasum Socialist Student Union Manipurna mari lenaba singna miyeng sangadabani haina phongdorakli nakal amarom da haidiba mafam asi hana minor irrigation gi office oina sarambani adubu pifam thokpa bill amadi lamgi compensation pidana lakhibana sai tara hena wana khangduna lakpadagi mafam asida lanai gi thabak tawrugi haiduna mari lenaba department da khangalamlaba matungda school asi salaibani haidibi school asigi founder su oiba lam asigi mapuni haiba ngango zoina phongdorakli makhasa tarakpoina to papawmana mara leibasing dandi pina bo honari COVID-19 variant Omicron hengalakpaga mari lainana class 9 digi 12 faw gi physical class January 5 faw wathing mathamle loinana hairiba matamasi gi manungna phibam asi fagalaktaba tarabadi class 10 amasum 12 ki exam yaithokani haina social media ra thagalaglibasi aranba pawni Department की में केडिगेसी गुम order अमत issue तोकिबा लेति government ना ममांग थोकिबा order की मतुंगिना class 9 मसुमसी की मथकी class के physical class मखाताना सतखिकनी लोनेना department की में केडिगी cyber crime unit की मतेंगा लोनेना मसिदा सीनरिबा मियेदु मसक खांगदोकनबा अमसुम लो की मतुंगिना दंदी पीनबा थबक लखटली हाइना education is की director L नंदकिशोर नंगसी थोकिबा सिरोलमनसु मखाताना फोंदोरकली Atopa lebak thiba pawmana hingol gi wahawdagi khatna sainabada ahum sokle amana aruba phibamda laikanari Imphal West District ki manungsana leiba Lilong Sajing Singkhong Lekai da Leirakta drain sansinbada khas lendagi hendoktuna hingol gi saruk phawbu hena soksile hairubagi wahawdagi khatna sainaba thoktuna miyoi mari aso opanangkre soklaba miyoi mari dugi manung amadi wakal tadana hauzik Rims Hospital laikanari
ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯣꯛꯂꯕ ꯃꯤꯑꯣꯏ 4 ꯑꯗꯨꯗꯤ ꯂꯤꯂꯣꯡ ꯆꯤꯡꯈꯣꯡ ꯂꯩꯀꯥꯏꯗꯒꯤ ꯄꯨꯌꯥꯝ ꯆꯟꯗ꯭ꯔꯃꯅꯤ ꯆꯍꯤ 63, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯄꯨꯌꯥꯝ ꯑꯣꯡꯕꯤ ꯃꯥꯏꯁꯣꯟ ꯆꯍꯤ 60, ꯃꯆꯥꯅꯨꯄꯥ ꯔꯥꯀꯦꯁ ꯆꯍꯤ 38, ꯃꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥ ꯆꯍꯤ 35ꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯄꯨꯌꯥꯝ ꯆꯟꯗ꯭ꯔꯃꯅꯤꯒ ꯍꯦꯛ ꯊꯪꯅꯅ ꯂꯩꯕ ꯅꯤꯡꯊꯧꯖꯝ ꯁꯨꯕꯣꯟ ꯆꯍꯤ 65 ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯉꯥ ꯑꯦꯟ ꯁꯩꯂꯥ ꯆꯍꯤ 43, ꯁꯨꯟꯗꯔ ꯆꯍꯤ 44, ꯄ꯭ꯔꯇꯥꯞ ꯆꯍꯤ 38, ꯇꯣꯝꯕ ꯆꯍꯤ 35 ꯑꯃꯗꯤ ꯅꯥꯎꯆꯥꯅ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯟꯗ꯭ꯔꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯀꯦꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯆꯟꯗ꯭ꯔꯃꯅꯤꯗꯤ ꯃꯃꯤꯠ, ꯄꯤꯁꯨꯝ ꯑꯃꯗꯤ ꯂꯦꯡꯖꯨꯝꯗ ꯁꯣꯛꯇꯨꯅ ꯐ꯭ꯔꯦꯛꯆꯔ ꯂꯩꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯥꯏꯁꯣꯟꯅ ꯃꯤꯠ ꯈꯔ ꯁꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯊꯕꯥꯛ ꯑꯃꯗꯤ ꯃꯌꯥꯡꯂꯦꯟꯗ ꯀꯥꯎꯔꯛꯄꯗꯒꯤ ꯆꯩꯅꯥꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥꯗꯤ ꯁꯨꯕꯣꯟꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯛꯇ ꯃꯁꯝ ꯐꯣꯏꯔꯒ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯃꯐꯤ ꯃꯨꯟꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯋꯥꯜꯗ ꯁꯨꯖꯤꯟꯕꯗꯒꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯡꯖꯃꯩ PSꯗ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯃ ꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯍꯥꯟꯅ ꯄꯤꯍꯧꯅꯕ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯕꯥꯔꯕꯦꯜ ꯑꯣꯏꯅ ꯍꯥꯏꯔꯝꯂꯕ ꯅꯠꯇꯅ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠꯇꯤ ꯏꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯔꯥꯀꯦꯁꯅ ꯇ꯭ꯌꯨꯁꯟ ꯇꯧꯔꯤꯉꯩ ꯃꯔꯛꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯝꯂꯒ ꯃꯅꯤꯡꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯔꯛ ꯑꯗꯨꯗ ꯅꯤꯡꯊꯧꯖꯝ ꯁꯨꯕꯣꯟꯒꯤ ꯏꯃꯨꯡꯅ ꯗ꯭ꯔꯦꯟ ꯆꯟꯕ ꯊꯦꯡꯅꯈꯤ꯫ ꯃꯃꯥꯡꯗꯁꯨ ꯂꯩꯔꯛꯇ ꯗꯨꯀꯥꯟ ꯁꯥꯖꯤꯟꯕꯗ ꯂꯩꯀꯥꯏꯒꯤ ꯈꯥꯁꯂꯦꯟꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯈꯦꯁꯥꯏꯒꯤ ꯂꯝ ꯁꯔꯨꯛ ꯐꯥꯎꯕ ꯁꯣꯛꯆꯤꯟꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯈꯠꯅ ꯆꯩꯅꯕ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯗ꯭ꯔꯦꯟ ꯆꯟꯕ ꯑꯗꯨꯗꯁꯨ ꯂꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯏ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯄ꯭ꯔꯇꯥꯞ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯃꯈꯣꯏꯅ ꯈꯨꯠ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯈꯠꯅ ꯆꯩꯅꯔꯕꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯅꯤ ꯈꯟꯗꯨꯅ ꯔꯥꯀꯦꯁꯅ ꯒꯦꯠ ꯂꯣꯟꯁꯤꯜꯂꯒ ꯆꯪꯅꯕ ꯍꯣꯠꯅꯔꯨꯕꯗ ꯄ꯭ꯔꯇꯥꯞꯀꯤ ꯑꯄꯣꯛꯄ ꯁꯨꯕꯣꯟꯅ ꯔꯥꯀꯦꯁꯄꯨ ꯄꯥꯝꯕꯣꯝ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯒ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ꯫ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯁꯨꯕꯣꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯊꯥꯡ ꯀꯌꯥꯔꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯔꯦ, ꯈꯨꯠꯀꯟ ꯄꯥꯡꯒꯜꯂꯦ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯍꯔꯥꯁꯃꯦꯟ ꯀꯌꯥ ꯔꯥꯀꯦꯁꯀꯤ ꯏꯃꯨꯡꯗ ꯄꯤꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯝꯒꯤ ꯇꯪꯗꯥꯡꯕꯤ ꯑꯃ ꯈꯪꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯂꯤꯂꯣꯡ SDC ꯑꯃꯗꯤ DCꯗ ꯆꯦ ꯊꯥꯗꯨꯅ ꯂꯦꯟ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯦꯟ ꯗꯤꯃꯥꯔꯀꯦꯁꯟ ꯑꯁꯤꯁꯨ ꯐꯥꯏꯅꯦꯜ ꯑꯣꯏꯗ꯭ꯔꯤ꯫ ꯈꯠꯅ ꯆꯩꯅꯕꯁꯤ ꯊꯣꯛꯂꯂꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅ ꯊꯣꯛꯇꯨꯅ ꯀꯥꯡꯁꯤ ꯈꯤꯡꯒꯦ ꯇꯧꯔꯨꯕ ꯃꯇꯝꯗꯁꯨ ꯂꯩꯔꯛ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯍꯜ ꯈꯔꯅ ꯀꯥꯡꯁꯤ ꯈꯤꯡꯒꯅꯨ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕ ꯀꯔꯤꯒꯤꯅꯣ? ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯊꯣꯛꯂꯛꯇꯕ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯗꯨꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯀꯟꯕ ꯃꯧꯅ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯄꯨꯌꯥꯝ ꯔꯥꯀꯦꯁꯅ ꯄꯥꯎꯆꯦꯁꯤꯡꯗꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ 3th ꯄꯦꯖ ꯆꯠꯅꯍꯜꯂꯨ ꯍꯥꯏꯗꯨꯅ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯧꯅꯕ ꯁꯔꯗꯥꯗ ꯃꯦꯃꯣꯔꯦꯟꯗꯝ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ROP 2019 ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕ 3th ꯄꯦ ꯀꯃꯤꯁꯟ MSPCL ꯑꯃꯁꯨꯡ MSPDCL ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯐꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯌꯧꯍꯟꯅꯅꯕ BJP ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯔꯗꯥꯗ ꯉꯁꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ MSPCL ꯑꯃꯁꯨꯡ MSPDCLꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ BJPꯒꯤ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯄ꯭ꯔꯁꯤꯗꯦꯟ ꯁꯔꯗꯥꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯉꯁꯤ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔ EDMꯒꯤ ꯁ꯭ꯇꯦꯠꯅ ꯍꯧꯈꯤꯕ ꯆꯍꯤ 2013ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯗ ꯃꯅꯤꯡꯇꯝꯅ ꯆꯂꯥꯏꯖꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗ MSPCL ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗ MSPDCLꯅꯤ꯫ ꯀꯝꯄꯅꯤ ꯑꯅꯤ ꯑꯁꯤꯒꯤ ꯅꯧꯅ ꯔꯤꯒꯨꯂꯔ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯕ ꯑꯃꯗꯤ ꯃꯥꯁꯇꯔ ꯔꯣꯜ ꯑꯦꯟ ꯋꯥꯔꯛ ꯆꯥꯔꯖꯇꯒꯤ ꯔꯤꯒꯨꯂꯥꯏꯖꯦꯁꯟ ꯇꯧꯈ꯭ꯔꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ROP 2019 ꯍꯥꯏꯕꯗꯤ 3th ꯄꯦ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯃꯇꯤꯛ ꯆꯥꯅ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨꯡ ꯉꯁꯤ ꯐꯣꯡꯈꯤꯕ ꯃꯅꯤꯄꯨꯔꯤ ꯆꯦꯐꯣꯡꯁꯤꯡꯗ ꯐꯣꯡꯅꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ECIꯒꯤ ꯇꯤꯝ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯒꯤ ꯃꯇꯝ ꯇꯦꯟꯁꯤꯜꯂꯛꯄ ꯌꯥꯔꯤ꯫ CEO ꯃꯅꯤꯄꯨꯔꯅ ꯃꯦꯗꯤꯀꯦꯜ ꯇ꯭ꯔꯦꯅꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯔꯆ 18, 2022 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ 12 ꯁꯨꯕ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯌꯥꯎꯅ ꯒꯣꯋꯥ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯎꯠꯇꯔꯈꯥꯟꯗ ꯑꯃꯁꯨꯡ ꯄꯟꯖꯥꯕꯀꯤꯁꯨ ꯄꯥꯡꯊꯣꯛꯂꯒꯗꯕ ꯃꯤꯈꯜꯁꯤꯡꯒꯤ ꯃꯑꯣꯡꯏꯟꯅ
Election Commission of India ECI gi official ahumna saba team singna haukiba sayol singda Gawa Uttar Pradesh Uttarakhand amasung Punjab ta hakthengna satuna state sing aduda mikhal gi damak paikhalakpa thaurang sing yengsingraba matungda athuba matamda Manipur su laktuna yengsilagani hairi agency gi pawgi matung ina CEI gi official ahumna saba team singna mikhal pangtholagadabi state singda mathang satuna hakthengna mikhal gi damak lakolakpa thaurang sing kupna yengsinbagi thaba ase pangthokadoribani mikhal asigi matam lautholamdai gi oina ECI gi maikei gi aroiba khongthang ni so hairi maram asina state mari ga punna mikhal pangthokminagadoriba Manipur dasu ECI gi team athupa matamda laklagani hairi haujikti covid pandemic mayuk naribana pangthokadoriba mikhal asi mahoksa gi oiba matamda pangthokpa mikhal oiroidabana ECI gi maikei gi mikhal pangthoklagadabi state mangada yariba makhai angamba thakta covid vaccine sing kapthok hongnabasu akanba poktak pikre hairi haukiba sayol Uttar Pradesh ta satluraba matungda chief election commissioner Sushil Chandrana phongdokibagi wafam singi manungda state manga gi oina political party punamakna mikhal asi hana lepkiba matamda adomak hongdok hongjin tawdana pangthokpa pamle haiki maram asina ECI gi maikei gi su state manga asigi mikhal pangthokadaba numit hek laukthokpaga panthadana mikhal asigi campaign amasum voting gi thabakta covid appropriate behavior sing section nga hananabagi thabak lakholagani so haki kariguma mikhal pangthokadaba matam laukthokpaga iroinana state manga asida model code of conduct MCC sana halaklabadi madugi makhataba section thorang singdi ECI gi maikei gi lakhotkadaba thaudang sing oiragadabani haibu wapamsu phongdoki panba yabadi kumza English singaniga kungi Augusta Bihar pangthokiba state adugi assembly election gi mawoinana lakhotkiba section thorang singado hauzik mikhal pangthokadoribi state manga asidagisu ECI gi maikei gi lakholakpa yari Bihar gi mikhal adugi mawoinana ECI na election process punamakta campaign tawbadigi hawraklaga vote thadaba numit phawbada face mask sijinabagi thaba asi tangai fataba thaba am ohenkhibani hain supali atopa pawmana Rohit Hatpada Sijinaba Kulai Fagat Pidri JAC against the brutal killing of and Rohit Hairokna Leptana Sangshilapa Kongzangi Saroma Oina Hairok Part 1 Haitupok Piamadi Hairok Part 2 Laima Yum Laikai Hairok Part 3 Taurang Mum Laikai the Rohit Ki Misi Sigi Asing Basuma Wayel Fangaba Wakat Mi Pam Kremadi Rohit Ki Srada din loikre mihat pamadi mihat pada Sijinaba Kulai hauzu pawa Fagat Pidri haiduna akan mamongna kandem tokre haukiba sai kumza English ngani ga kunga mathogi December gi ahingda thokiba yamna lebak thiba thaudo amada laikhidraba ningthaujum Rohit ki misi sibu yaningdaba phongdoktuna misi asiga asumba puthokna ba hairok part 2 laimayum taurang mamlaikai amadi hairok part 1 haitu pokpida nupi singna wakat mi phamkhre ngasi hairoki mapam anida phamkiba wakat mi phamadura hairok mahairoi hatpada sijinaba numai putho mahairoi hatpa phangsi taw board ki damak mahairoi hatpa yaningde matik sadaba MLA pham thado haina thaba play card paiduna amadi penabagi khulaw ka sulakhi ningsing biyai haukiba December 19 nasu JAC sina laikhidraba Rohit ki laikai da wakat mi phamduna penabagi khulaw ka sulaw laikhrabani Hauzik su hairok the ningthaujum Rohit laikhidraba matungda district magistrate Thawbal na samaga nifuga marigi RPC zariduna curfew thamlibani hauzik su Central Paramilitary Force CRPF amasum BSF deploy tawduna madi state police ta ngak silibani hain su phongdorakli amaromdana assembly da nupi mihut ki asauba thaudang lei lotika Leirak ki law semamadi decision making nupi sing saruk yabagi tangai fadaba kya leibitana tana Manipur Legislative Assembly da nupi mihut ki asauba thaudang lei haina lakliba taragani to suba Manipur Legislative Assembly gi mikhalda oripok sida BJP gi merep oinana ba thaurang tawribi BJP Mahila Morcha Manipur Pradesh ki President Lauremap Lotika na phongdokre oripok gi manungsana leiba polling station 10/15 oripok asom lekai mamang polling station 10/2 Langol Punsikul Wangdre Aying Laikai amasum polling station 10/1 Iroisem Maning amasum Maya Laikai da lakriba mikhal gamari lainana merep oigadoribi Lauremam Lotika gi oiba miyam gi mifam pangtokre mifam sing asiga mari lainana BJP Mahila Morcha Manipur Pradesh ki President Lauremam Lotika na haiki
lamdam asigi soko thorang gi thabak thoram kya paikhatpada nupi oibising gi asobo thaudang lei nupi singbo awang ba thakta paikhatlaba pukhatlaba matamda lamdam ama khunai ama sakot pahaibadu oigadoribini Manipur Legislative Assembly da miyam gi mihut ama oina nupi singna law sem ama di decision making de saruk yabagi sanga si yam hanthai kariguma lakliba mikhala sida oripok AC gi miyamna assembly da ACAC gi mihut oina thagat pirabadi nupi khunai gi yaifanaba thabak kya paikhatkani hanisu makna phongdoki mifam aduga mari leinana ahal oiraba kaya dasu lotika na ningtham khudul sutam ki haina pausna makhatana phongdorakli atopa paw kharanamo huranba singna SBI gi ATM dagi lupa lakh niful lutokre haukiba ing nungyai matung nithokabi angan bada masakhangdaba miyoi kangbu amana Brongai Gaon gi Barparada lebi State Bank of India gi ATM ani dagi lupa lakh nifu hina lutokre police na phongdora pada makoi na phangba paw gi matung ina ATM dagi sel huran bagi thaba adu miyoi manga taruk na pangthokibani thaba adu pangthokringai da miyoi sing aduna CCTV cable sing disconnect tokhi madugi matung da ATM temporary tawre haina Hyderabad ta leiba monitoring team amana police ta paw piraki Police kangbu sing mafam sing yaudringai da huran busing adu sel puraga mafam durigi sakhre haina police na claim tokhi police ki source sing matung ina ATM sing adu da lupa lakh nifu hena yaukibani senpum adu huran busing aduna gas catering sejinaraga machine sing adu dagi laptoki huran ki thaba adu pangthokpa matamda huran busing aduna ATM kiosk leiriba but adugi shutter thingjilambadagi patrolling tawriba police party singna looter sing adugi khungul liba ngamkhide thaudo asigi mari leinana police na investigation sataba hawkre hainasu pawsna phungdorakli tendakpa paw khraga memna thamjage Taiwan da magnitude 6 yauna yuwa hakhre ka hena amang ata thokibagi report letri maromdom lengak sariba ithat lebak Taiwan ngasi magnitude 6 yauna hakiba yuwa mana leba adugi mafam kya akan mamongda ninganki adubo akan ba yuwa aduna maram moiraga hauji phabi oinadi ithat leba asida yamna sauna amang ata thonbagi pawti leitri haina authority singnasu phongdorakli atopa pawmana Ukraine yoksina na buhonaraklabadi madugi sapsaba pakhum US na pigani Russia amasum Ukraine ga akan mamong na ungkhatnari ngai marasida kariguma Russia na kahenba thabak thawong sing sathaduna Ukraine bu loksina na buhonaraklabadi madugi sapsaba pakhum pigani haina US President Joe Biden na Ukraine gi President Volodymyr Zelensky da khan khre haina White House ki statement amanasu makhatana phongdorakli atopa pawmana North Korea afaba mari thamnaba aroibo ina honaram khigani lakliba me thada president oibigi matam loiraba South Korea gi president Moon Jae-in na phongdokibida North Korea ga aroibo ina wari saduna leba anigi mari fananaba honaram khigani nakal animakna wakhal yamna muna khantharabadi sayenaba kaya leiriba si loisinduna afaba mari ama soidana thamma ngamgani haibisi maki thajabani haikenasu pawsinasu phongdorakli Loshilakpoina to papamana Telangana gi BJP si police na attack tawbagi Sakhre Telangana gi Karimnagar town police na state BJP sip amasum MP Bandi Sanjoy Kumar bu protest amada disaster management act thukahiba amasum police te attack tawbagi maralda Sakhre government employees sing amasum ojasung transport awuga mari leinana order ama amen tawnaba taksiladuna numaijung numiki numidang athengbada protest adu pangthokibani Tension marakta police numaijung numiki numidang atheng waduda Sanjoy na mahaki camp office ta pangthokna ba hona kiba Jagran Dikshare matangki mana Kondur police station ahing detain tawkiba MPSC ningthokaba numita Karimnagar town gi police training center da hongki hain spali Loshilakpoina tentakna pawngutanga thamjage Manipur da inner-line permit system sa na handana ba AC da wokhalakhre Manipur da mitop miyansa sanglakpa thingnana ba madilamdam asigi yelhok frup singbu ngak sienana inner-line permit system ILPS mapung fana satna hanana ba kholaw kya lawringai sera asida Amra Bengali kauba lup amana Supreme Court of India da writ petition ama thangalakhi writ petition adu Union of India amadi atopa kangbu amagi mathakta tharakhibani Hauzik oinadi mem pawsi matang asal lusinjaragi amasum pathosaki beda soikiba lankiba kaya yawrasu memna ngakpigani amasum matamatam gi oba maruebi I pawsing su memda lepa leitan update pijaraki ki hanisu channel asigi mekeri ki thamjari and thank you